tongan ba I pau khara mayam da update pizarake Arambai Tenggol ki thomi sing na tampaki mafam kya da isaun awaba tarba singbu pak sana mateng pambagi thabak sathakre hokhiba nume neni humni asigi manungda Manipur da nong leptana surakpadagi Manipur ki mafam kya da isau thokre Manipur ki maru oiba turel sing Imphal turel Kongba turel Thobal turel gi imai sing wakhalak pagaloinana Imphal turel gi Launam bal kaya mafam kaya da kaiba amadi ising pathorakpadagi Imphal sahagi akoiba da ising thumjinduna paksana isau thokre ising thumjilakpagi thokpa ngamdana amadi chenthokpa nangdana laihoraba miyoi sing aswan ana ima ibel sing sapagada mafam singda puthorakpagi thapa Arambai Tenggol gi thomi singna mateng pangduna paksana chathakre pausi asina hakthena thengnarakpa Imphal East District ki konong mamangda laiba Raija Dumba Singha Women's Hall da ima sing khangudana ising thumjilakpadagi thokpa khudongchadana lairamba adu Arambai Tenggol gi thomi sing general headquarter gi yauna thumjinnarakuna thokpa ngamdana lairamba ima singbu isingda khwang yauna thumlaba marak aduda AT gi thomi sing aduna thauna phana poduna puthoraki thododugi matungda AT gi luching pural korongan ba khuman ga hakthengna wari sanabada korongan ba khuman na hai awaba tarba miyam gi mateng pangna Arambai Tenggol na sem sadun lairi ngarang digi hokna isingna sogalakpa yaba mafam singda AT gi thomi sing kupna sena duna lakli haina mahakna phongdokhe atopa pau amada COVID positive case lising ahumga mawdronga sure mari sire ngasi numidang pung mapan tarakpa phawbada laibak asigi Union Health Ministry na thokpa official oiba report amagi matung ina anoba COVID-19 gi positive case taramapan thengnabaga loinana ngasi phawbada laibak asida laina asina nahalaba apunba miyoi lising ahumga mawdronga sure aduga hokhiba pung kun mari dana Delhi Kerala Karnataka amasung Uttar Pradesh tagi miyoi mari laikhidre haire report asigi matung ina hauzik phawbada laibak asina mayoknaraba apunba active case lising ahumga mawdronga asigi manungda Kerala da case lising amaga kunthra taruk thengnaduna khwaidagi positive case masing yamna thengnaba state oire Kerala gi mathangda Maharashtra amasung Delhi na positive case masing yamna thengnaba state sing oire health ministry gi report asina makata na haibada Delhi da laikhidra miyo adu masagi sahi 13 surabani mahak pneumonia septic shock amasung acute kidney injury mayonaraba miyoi aduga Karnataka da laikhidaba miyoi duna masagi sahi 32 surba miyoi oibada natana mahaksu pneumonia septic shock amasung atopa laina sing mayonaba miyoi ni haire Kerala da laikhidaba miyoi adu sahi 58 sure mahaksu pneumonia laina nabada natana type 2 respiratory failure amasung sepsis failure oiraba miyoi ni aduga Uttar Pradesh da laikhidaba miyoi adudi masagi sahi 12 khakta suraba comorbidities na maram oiraga laikhidabani haire banba yabadi thasi 12 phawbada laibak asida COVID-19 gi active case sani ga 58 khaktamang lairambadagi thasi 13 lising amaga tara Europaga loina ngasi phawbada lising ahumga mawdronga yorkhibani haire atopa pau amada Langgol game village ki quarter da sangjafam lawriba lanjeneriba sing laingangna thokhina ba khanghalakpada penadre aikhoi thokro hairagana yumda hanjan henbiro IDP sing Langgol game village zone 3 amasung 4 gi government quarter sing da sangjafam lawduna lairakiba more amadi atai mafam sing gi IDP sing quarter thadokhina ba laingangna eviction order thorakpada penadre thong asigi mayokta IDP sing na ngasi Langgol game village ta wakan mifam sathakre loinana aikhoi thokro hairакana isa isa gi yumda hanjanan biro haina lanjeneriba singna pendaba phongdokre internally displaced person IDP bu quarter dagi thokhina ba authority na order thorokpu yaningdaba phongdoktuna famkhiba wakan mifam aduda saruk yakhiba singna IDP sing bu ikai khumna biu aikhoi su miyoi bani aikhoi kamdongna hinglibage kanana khangbiri aikhoi bu sadhan biganu aikhoi gi sangpham leite aikhoi na lenga ki quarter sangpham lawriba asi laifam leitabagini aikhoi chatkhro haigna yumda hanjal halu aikhoi na lan asigi victim singni haina thabak play card sing sijanaki wakan mifam aduga mari lenana kongjanggloi nupi amana haikibada Langgol game village zone 3 amasung 4 da leiba government quarter da leiriba IDP sing asi maru oina more amadi Chuchanpur dagi lanjenar khiba ngaktani quarter asi sangjafam lawduna leiriba asi lening dana leiba nate
ꯂꯥꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯪꯖꯐꯝ ꯂꯧꯈꯤꯕꯅꯤ ꯑꯩꯈꯣꯏꯁꯨ ꯏꯁꯥ ꯏꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯜꯂꯒ ꯂꯩꯇꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯎꯄꯥꯏ ꯂꯩꯇꯕꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯖꯐꯝ ꯂꯧꯈꯤꯕꯅꯤ ꯀ꯭ꯋꯥꯇꯔꯗ ꯆꯪꯖꯐꯝ ꯂꯧꯔꯤꯕꯁꯤꯡ ꯑꯁꯤ IDP ꯁꯤꯡꯅꯤ ꯍꯥꯏꯕ ꯀꯥꯎꯊꯣꯛꯇꯨꯅ ꯑꯣꯊꯣꯔꯤꯇꯤꯅ ꯖꯨꯟ 1 ꯐꯥꯎꯕꯗ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯅꯕ ꯑꯣꯔꯗꯔ ꯊꯣꯔꯛꯄ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯩꯈꯣꯏꯕꯨ ꯆꯠꯂꯨ ꯍꯥꯏꯔꯕꯗꯤ ꯏꯁꯥ ꯏꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯜꯍꯜꯂꯨ ꯃꯗꯨ ꯅꯠꯇꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯅꯕ ꯈꯪꯍꯜꯂꯛꯄ ꯌꯥꯔꯣꯏ ꯌꯨꯝꯗ ꯍꯟꯖꯤꯟꯕ ꯌꯥꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯟꯕ ꯌꯥꯍꯟꯕꯤꯌꯨ ꯃꯍꯥꯛꯅ ꯍꯥꯏ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ IDP ꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯅꯕꯒꯤ ꯊꯧꯁꯤꯜ ꯑꯃꯠꯇ ꯄꯥꯏꯈꯠꯄ ꯎꯗꯦ PR ꯂꯩꯉꯥꯛ ꯂꯥꯛꯂꯒ ꯈꯔ ꯐꯔꯗꯔ ꯈꯜꯂꯨꯕ ꯑꯗꯨꯕꯨ ꯊꯕꯛ ꯑꯃꯠꯇ ꯄꯥꯏꯈꯠꯄꯒꯤ ꯃꯃꯤ ꯎꯗꯦ ꯂꯩꯉꯥꯛ ꯃꯄꯨꯡ ꯐꯥꯅ ꯐꯦꯜ ꯑꯣꯏꯔꯦ IDP ꯁꯤꯡꯕꯨ ꯌꯦꯡꯁꯤꯟꯕꯤꯒꯗꯔꯥ ꯍꯥꯏꯔꯒ ꯍꯦꯟꯅ ꯑꯣꯠꯄꯒꯤ ꯐꯤꯚꯝꯗ ꯂꯥꯛꯄ ꯑꯁꯤꯗꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ BJPꯒꯤ MLA 15 ꯄꯨꯟꯁꯤꯟꯗꯨꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯕ ꯊꯝꯕꯥꯜ ꯁꯪꯂꯦꯟꯗ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕ ꯍꯥꯏꯕꯁꯤ BJPꯒꯤ MLA ꯁꯤꯡꯒꯤ ꯑꯃꯠꯇ ꯑꯣꯏꯕ ꯑꯄꯥꯝꯕꯅꯤ ꯁꯔꯗꯥ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯕ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯊꯕꯥꯜ ꯁꯪꯂꯦꯟꯗ BJPꯒꯤ MLA ꯁꯤꯡꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠꯁꯨ ꯑꯣꯏꯔꯤꯕꯤ ꯁꯔꯗꯥꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯅꯕ ꯑꯃꯗꯤ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ BJPꯒꯤ MLA ꯁꯤꯡꯅ ꯄꯥꯝꯂꯤꯕ ꯋꯥꯈꯜꯂꯣꯟ ꯈꯪꯍꯟꯅꯕ MLA ꯁꯤꯡꯗ ꯇꯛꯁꯤꯟꯈ꯭ꯔꯦ ꯂꯣꯏꯅꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯁꯦꯝꯒꯗꯧꯔꯤꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯒꯣꯕꯤꯟ ꯃꯣꯍꯥꯟ ꯏꯝꯐꯥꯜꯗ ꯂꯥꯛꯀꯗꯧꯔꯤ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ BJPꯒꯤ MLA ꯊꯣꯉꯥꯝ ꯕꯤꯁ꯭ꯋꯖꯤꯠꯀꯤ ꯁꯟꯖꯦꯟꯊꯣꯡꯗ ꯂꯩꯕ ꯀ꯭ꯋꯥꯇꯔꯗ BJPꯒꯤ MLA 15ꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 11 ꯇꯥꯕ ꯃꯇꯝꯗꯁꯨ BJPꯒꯤ MLA ꯁꯤꯡꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯃꯤꯐꯝ ꯑꯗꯨꯗ ꯁꯤꯡꯖꯃ ACꯒꯤ MLA Y ꯈꯦꯝꯁꯥꯟ ꯅꯨꯡꯕꯥ ACꯒꯤ MLA ꯗꯤꯡꯒꯥꯂꯨꯟ ꯒꯥꯡꯃꯩ ꯂꯪꯊꯕꯥꯜ ꯀꯦꯟꯗ꯭ꯔꯒꯤ ꯀꯔꯥꯝ ꯁ꯭ꯌꯥꯝ ꯋꯥꯡꯖꯤꯡ ꯇꯦꯟꯊꯥꯒꯤ P ꯕ꯭ꯔꯣꯖꯦꯟ ꯊꯥꯡꯃꯩꯕꯟꯒꯤ KH ꯖꯣꯏꯀꯤꯁꯟ ꯎꯔꯤꯄꯣꯛꯀꯤ KH ꯔꯘꯨꯃꯅꯤ ꯍꯤꯌꯥꯡꯂꯝꯒꯤ Y ꯔꯥꯙꯦꯁ꯭ꯌꯥꯝ ꯕꯤꯁꯅꯨꯄꯨꯔꯒꯤ ꯒꯣꯕꯤꯟꯗꯥꯁ ꯀꯣꯊꯧꯖꯝ ꯂꯝꯂꯥꯒꯤ KH ꯏꯕꯣꯝꯆꯥ ꯊꯥꯡꯒꯒꯤ T ꯔꯣꯕꯤꯟꯗ꯭ꯔꯣ ꯀꯨꯝꯕꯤꯒꯤ ꯄ꯭ꯔꯦꯝꯆꯟ ꯄꯥꯁꯣꯏꯒꯤ ꯁꯥꯐꯝ ꯀꯨꯟꯖꯒꯦꯁꯣꯔ ꯑꯃꯗꯤ ꯋꯥꯕꯒꯥꯏꯒꯤ ꯗꯥꯛꯇꯔ ꯎꯁꯦꯝ ꯗꯦꯕꯦꯅ ꯆꯤꯡꯕꯗ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯔꯤ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯋꯥꯡꯖꯤꯡ ꯇꯦꯟꯊꯥꯒꯤ ꯄ꯭ꯔꯤ ꯕ꯭ꯔꯣꯖꯦꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯗ BJPꯒꯤ MLA ꯁꯤꯡ ꯋꯥꯈꯜ ꯃꯥꯟꯅꯗꯕ ꯂꯩꯇꯦ ꯉꯔꯥꯡꯁꯨ MLA ꯁꯤꯡ ꯁꯨꯅ ꯄꯨꯟꯗꯨꯅ ꯋꯥ ꯈꯟꯅꯈ꯭ꯔꯦ ꯉꯁꯤ ꯄꯥꯡꯊꯣꯛꯂꯤꯕ ꯃꯤꯐꯝ ꯑꯁꯤ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯕꯒꯤꯗꯃꯛ ꯄꯥꯔꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯒ ꯂꯣꯏꯅꯅ MLA ꯁꯤꯡꯒ ꯋꯥ ꯇꯥꯟꯅꯈꯤꯕꯅꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯔꯤ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯗꯨꯒꯤ ꯂꯨꯆꯤꯡꯕꯗꯤ ꯁꯦꯟꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯦꯞꯂꯛꯀꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯑꯃꯔꯣꯝꯗ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯔꯗꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯤꯌꯥꯝꯅ BJPꯒꯤ MLA ꯁꯤꯡ ꯋꯥꯈꯜꯂꯣꯟ ꯈꯦꯟꯅꯕ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯎꯔꯤꯕ ꯑꯁꯤ ꯑꯔꯥꯟꯕꯅꯤ BJPꯒꯤ MLA ꯁꯤꯡ ꯄꯨꯟꯅ ꯑꯃꯗꯤ ꯋꯥꯈꯜ ꯃꯥꯟꯅꯅ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯆꯠꯃꯤꯟꯅꯔꯤ ꯂꯝꯗꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯂꯩꯉꯥꯛ ꯑꯃ ꯊꯝꯕ ꯍꯥꯏꯕꯁꯤ ꯄꯥꯔꯇꯤꯒꯤ ꯑꯃꯗꯤ MLA ꯁꯤꯡꯒꯤꯁꯨ ꯑꯄꯥꯝꯕꯅꯤ ꯑꯊꯨꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯄꯥꯔꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯉꯥꯛ ꯁꯦꯝꯅꯕ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯇꯛꯁꯤꯜꯂꯤ ꯍꯥꯏꯈꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ NIAꯒꯤ ꯃꯥꯌꯣꯛꯇ ꯀꯨꯀꯤꯁꯤꯡꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯗꯧꯔꯤ ꯀꯨꯀꯤ ꯖꯣꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯑꯇꯝꯅꯅ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯖꯦꯟꯁꯤ ꯃꯔꯨꯑꯣꯏꯅ NIA ꯑꯃꯁꯨꯡ CBIꯅ ꯐꯥ ꯄꯨꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯀꯨꯀꯤ ꯋꯨꯃꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯐꯣꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁꯅ ꯁꯤꯟꯗꯨꯅ ꯃꯦ 31ꯒꯤ ꯑꯌꯨꯛ ꯄꯨꯡ 11 ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯐꯥꯎꯕ ꯋꯥꯜ ꯑꯣꯐ ꯔꯤꯃꯦꯝꯕꯔꯦꯟꯁ ꯄꯤꯠꯁ ꯒ꯭ꯔꯥꯎꯟ ꯇꯨꯏꯕꯣꯡ ꯆꯨꯔꯆꯥꯟꯄꯨꯔꯗ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯤꯡꯗ ꯀꯨꯀꯤ ꯖꯣꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯃꯔꯥꯜ ꯄꯤꯁꯤꯟꯗꯨꯅ NIA ꯅꯠꯇ꯭ꯔꯒ CBIꯅ ꯑꯇꯝꯅꯅ ꯐꯥ ꯄꯨꯟꯕꯒꯤ ꯊꯕꯛꯁꯤꯡ ꯇꯣꯏꯅ ꯆꯠꯊꯔꯤꯕ ꯑꯁꯤ ꯌꯥꯕ ꯉꯝꯂꯣꯏ ꯃꯩꯇꯩ ꯑꯦꯛꯁꯇ꯭ꯔꯤꯃꯤꯁꯁꯤꯡꯒꯤ ꯃꯊꯛꯇ FIR ꯂꯤꯁꯤꯡ ꯂꯧꯈꯠꯂꯕꯁꯨ ꯃꯈꯣꯏꯕꯨ ꯐꯥꯕ ꯄꯨꯟꯕ ꯇꯧꯗꯅ ꯃꯅꯤꯡꯇꯝꯅ ꯊꯥꯗꯣꯛꯇꯨꯅ ꯊꯝꯂꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯀꯨꯀꯤ ꯖꯣꯒꯤ ꯃꯊꯛꯇ ꯏꯊꯅꯤꯛ ꯀ꯭ꯂꯤꯟꯁꯅꯤꯡ ꯆꯠꯊꯅꯕ ꯊꯧꯔꯥꯡ ꯌꯥꯠꯄꯗ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ N ꯕꯤꯔꯦꯟ ꯃꯔꯨꯑꯣꯏꯅ ꯊꯧꯗꯥꯡ ꯂꯧꯏ ꯍꯥꯏꯕꯒꯤ ꯄ꯭ꯔꯃꯥꯟ ꯂꯩꯔꯕ ꯑꯣꯗꯤꯑꯣ ꯇꯦꯞ ꯐꯪꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯆꯠꯊꯔꯤꯕ ꯀꯦꯁ ꯑꯁꯤ ꯈꯣꯡꯖꯦꯜ ꯂꯥꯡꯁꯤꯟꯅꯕ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯅꯁꯨ ꯇꯛꯁꯤꯜꯂꯛꯂꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯀꯨꯀꯤ ꯖꯣꯒꯤ ꯃꯤꯑꯣꯏꯁꯤꯡ ꯐꯥ ꯄꯨꯟꯕꯒꯤ ꯊꯕꯛ ꯂꯦꯞꯇ꯭ꯔꯕꯗꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯀꯨꯀꯤ ꯑꯦꯔꯤꯌꯥꯗ NIA ꯑꯃꯗꯤ CBI ꯐ꯭ꯔꯤ ꯑꯣꯏꯅ ꯑꯣꯄꯔꯦꯠ ꯇꯧꯕꯗ ꯑꯊꯤꯡꯕ ꯊꯝꯂꯒꯅꯤ ꯃꯐꯝ ꯑꯁꯤ ꯑꯦꯖꯦꯟꯁꯤꯁꯤꯡ ꯑꯁꯤꯅ ꯏꯀꯥꯏ ꯈꯨꯝꯅꯗꯕ ꯇꯥꯔꯕꯗꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯊꯣꯔꯛꯄ ꯑꯐ ꯐꯠꯇ ꯗꯥꯏꯇ ꯄꯨꯝꯕ ꯑꯦꯖꯦꯟꯁꯤꯁꯤꯡ ꯑꯁꯤꯒꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯄꯨꯖꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯀꯨꯀꯤ ꯋꯨꯃꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯐꯣꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁꯅ ꯐꯣꯡꯗꯣꯔꯛꯂꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯌꯨ ꯍꯥꯏꯖꯔꯤ ꯊꯦꯡꯛ ꯌꯨ